Black fungus mi painari ngaida white fungus amuk sandorok leng. Awang nongpoki ahanbo oina Assam yauna laibak asigi state kaya amada COVID-19 na narubadagi pagalaglaba miyoysingi thawai manghanba ngamba black fungus infection kauba laina amana sandorokpadagi miyamna mi painari ngai cherak asida hena tamthiba white fungus infection kauba laina ama muk sandorok leng. Agency dagi phangba paw asina hai white fungus infection haidiba anauba makhalge laina ase black fungus natraga mucormycosis hairaga khangnaba miyamna tamthire haina kinariba laina makhal adudagi henna tamthibada natana sandokpagi changsu heli haina akhang ahi singna mot thamlak lei loinana hogjingmak Maharashtra amade Gujarat na chingba state kharada khongjel yangna sandorok lei laibak asida COVID-19 yani subo web lakpadagi misi mina cha kaya thoghanduna tangdu laita draba phibam ama mayok nariba chairak asida haukiba chayol kharagi mamangdagi laibak asigi konung oideba New Delhi yauna state kaya amada COVID-19 na narubadagi phagalaklaba anaba sing amade diabetes na singba masagi anaba laibadagi laina tinadagi ngakthokpagi mapangal sontharaba miyoy kayagi thawai manghanba ngamba black fungus natraga mucormycosis hairaga khangnaba laina ama sandorokpadagi miyamna hena mipainarakpane chairak asida amukasu hena tamthiba makhalge laina oigani thajaba white fungus kauba laina ama Bihar amadi Gujarat sandorokpa haurakkhibane Bihar gi konung Patnada hairiba laina asina naraba doctor ama yauna miyoi mari laire haire health expert singna phongdorokpagi matungina miyoi bagi unsa mit amadi lungs ta sokhanduna thawai manghanba ngamba black fungus asidage white fungus asina hena sathe hairiba anauba makhalgi laina asi sandokpagi sangsu hele loinana lungs khakta natana miyoi bagi chakhau brain kidney finungi hakchang khuzil khuya amade sin yana chingba kayat singdasu asokpa piduna manghan takhanba ngamme Bihar ge Patna da white fungus infection ki case mari leire haibage wafam adu PMC hospital ge microbiology gi department ke head oideba Dr. SN Singh kauba doctor amana agency da phongdorokpadagi khangba ngamkhibane mahakna phongdorokpagi matunginna hospital adu da COVID-19 na oigani chingnaba phibam luba anaba mari adu hospital da pukhalakhe adubu test tawbada COVID-19 negative oiramkhe makhatana mucus culture tawduna thizinbada makhoi singadu white fungus na nabani haiba khanglakhibane laibak fawadagi anti fungal drug sing sizinaduna laikanabadagi anaba singadu hogjingmaki oinade khudong thiningai oidre haire white fungus haidiba laina makhalasi maru oina COVID-19 na phibam thina narubadagi phagalaklaba miyoi sing diabetes wangba steroid kuina sizinarakpa miyoi sing amade masagi laina tinadagi ngakthokpa ngambagi mapangal sonba miyoi singdana hena narakpa yabagi oithokpa lei nakal amaromda nauna saphonglakliba mucormycosis natraga black fungus hairaga khangnariba laina asidagi ngakthoknaba lakhotpa section thaurangi saruk ama oina Union Health Ministry gi maikaidagi state singda laina ase Epidemic Disease Act 1897 gi makhada paksana sandorokliba laina amani haina laukthoknaba mari lainaba state singda khangankhre ningsingba yabadi mucormycosis haina kauba akoibada leiba pathapumthaba amade amot akai singdagi thogalakpa mahik makhal amana black fungus infection sandokpane COVID-19 na naraba anaba singase dexamethasone singba miyoibagi immune system sonthaba yaba hidak langthak sing tangai fadana sizinaba maramna nauna saphonglakpa black fungus infection asina hena khudong thingai oirakpane adubu masada diabetes na chingba haksangi kayatke asonba leiba miyoi singdasu anauba laina makhal ase sokhanba yabagi changwangna leire laina asi naba horakpa matamda anaba dugi naton adu ka hena mahi chengane mit pomba amade naba yaugane mit blur satpa pa kenba naton mayada musin muna khamdekpa amade karigumba matamda mit uraktabagi thogdok sing phauba thokane mathakta pankhiba layong sing asi mahausa tatana thengnaba khudong thiningai oidabane khanduna anaba singna yenghogdaba matamda mit manungda mahik asina mang takhalakane masina maram oiduna mit kothokpa tai karigumba matamda phibam henjilaklabade mit animak lokthokpagi mathakta ya singsu satokpagi phibamda lei haina agency dagi phangba pawaduna makhatana haire black fungus po epidemic oina laukthongnaba health ministry na state singda khanghankhre Union Health Ministry na state amasung union territory singda mucormycosis black fungus hairaga sukhangnaba sibo epidemic oina laukthongnaba khanghankhre Epidemic Disease Act 1897 gi makhada miyamda paksanna khanghanaba disease amabu epidemic oina laukthokpa yai haire
Union Health Ministry gi maikaidagi state amasung Union Territory singda iba cherolda laingaki amadi lanai hospital health facility khudingmakna black fungus ni haina masak khanglaba case natraga singnaba laiba case oidabasu mari lainaba state singi health department singda pau piduna makhatana integrated disease surveillance project ICSP surveillance system sathanaba thauram paikhatkadabani haire black fungus asibu layengbada eye surgeon ENT specialist general surgeon neurosurgeon maxillofacial surgeon na chingba multidisciplinary doctor sing sangba maramna laina makhalase paksana sandorokpa thingna containment thorang oina paikhat hobagi sakte epidemic disease act 1897 da pire maramasina black fungus po epidemic oina laukthok government hospital private health facility khudingmakna screening amasung diagnostic ki guideline ngakna chalhanba mathok tai haire black fungus hairaga hena khangnaba funginess infection asina handak marak state kharada covid patient maru oina steroid sizinaba covid patient marakta narakpagi report kaya lakle masina covid patient sing masing yamna sihanbada mateng pange maru oina rajasthan da black fungus epidemic oina laukthokre me taraga nipanna haryana government ki maiki dagisu haryana epidemic disease mucormycosis regulation 2021 semduna masibu thengnaba thabak paikhatkre black fungus ki case thengnaba state singi manungda Karnataka, Uttarakhand, Telangana, Madhya Pradesh, Andhra Pradesh, Haryana amade Bihar yaure lu Nandaba mark Singna black fungus Oirakpa yai Delhi da covid patient singi marakta black fungus ki case hengalakpa sigi matangda medical expert kharana lu Nandaba mark Sing upa amasung kada ventilator yamna leitabanasu masi ohelakpa yabage oithokpa lei adubu kharana de masigi clinical oiba praman leite haina phongdokle maming leiba hospital singe doctor Singna mucormycosis natraga black fungus infection tauraba covid amasung non covid animaki patient sing yangsinbada sudoktaba marks matam sangna uppa yauna lu Nandaba hygienic oidabagi wari lei haiba mot thamle Indraprastha Apollo Hospital ge ENT senior consultant Dr. Suresh Singh Naruka gi matungina de sunadaba steroid sizinabagi ni haire laiba asigi miyoi chada yankhai de face mask upte laiba asigi miyoi chada yankhai de mask sizinade haina Union Health Ministry gi maikai dagi phongdorok le ngasi pangthokiba paugi mifam amada Union Health Ministry ge Joint Secretary Lab Agarwal na haikibada laiba asigi state nipan de active case masing lakh amagi mathakta leire state mapan na active case masing lising yankhai dagi na lakh amagi changda aduga state taraga mapan na active case lising yankhai ge makhada leire Kerala amasung West Bengal na chingba state singda positive ki case asi chada kunmanga gi mathakta oibana yamna nungnang ningai oire haukiba February thadagi sayol tararom ase laibak asida covid-19 ki case masing yamna wangkhalamlaga sayol anirom asidadi tapna hantharakle laibak asigi oina state tareti chada kunmanga gi mathakta positive oi aduga state kungani thoina chada taramanga gi mathakta positive oi laisat asi sandokpa thingna social distancing amasung face mask upase tangai fade ICMR gi maikai dagi hairibana chaliba tha sigi aroiba sarukta nongmada miyoi lakh kunga manga aduga June gi aroiba saruktana nongmada miyoi lakh nifuga manga test tawnaba thorang tawre rapid antigen test na masigi result thuna khangba maramna anaba miyoi adu thuna khangdokpa ngamme home testing kit ahum pipeline da leire covid-19 gi home testing gi damak company amade hanana ayaba laikre lakadoriba chayol asigi manungda company ahum amasu masigi ayaba leiragane DRDO gi 2DG drug ki matangda ICMR gi maikai dagi hairibana drug asi hana cancer treatment da sizinarambane adubu hojikte drug asi covid layeng bada sizinanabagi ayaba leire